ngasiꯒꯤꯁꯦ ꯀꯩꯅꯣ ꯈꯦꯆ꯭ꯔꯤꯅꯤ ꯈꯦꯆ꯭ꯔꯤꯒ ꯀꯥꯡꯍꯧꯒ ꯂꯩꯔꯦ ꯈꯦꯆ꯭ꯔꯤꯁꯦ ꯁꯣꯔꯤꯌꯥ ꯑꯃꯅꯤ ꯁꯦ ꯁꯣꯔꯤꯌꯥ ꯑꯃꯅꯤ ꯈꯦꯆ꯭ꯔꯤꯁꯦ ꯁꯣꯔꯤꯌꯥ ꯑꯃꯅꯤ ꯑꯗꯣ ꯁꯤꯒꯅ ꯀꯥꯡꯍꯧ ꯂꯩꯔꯦ ꯁꯤꯒꯅ ꯑꯗꯨꯝ ꯀꯣꯕꯤ ꯑꯍꯤꯡꯕꯒ ꯀꯩꯅꯣꯒ ꯀꯨꯔꯀꯨꯔꯦ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯁꯤꯅꯤ ꯁꯤ ꯈꯦꯆ꯭ꯔꯤ ꯀꯥꯡꯍꯧ ꯁꯣꯔꯤꯌꯥ ꯑꯃ ꯆꯥ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯌꯦꯡ ꯇꯥꯔꯦ ꯉꯁꯤꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯔꯒꯦ ꯗꯣꯝꯆꯥꯅ ꯍꯧꯕ ꯈꯦꯆ꯭ꯔꯤꯅꯤ ꯑꯩꯈꯣꯏ ꯗꯣꯝꯆꯥꯅ ꯍꯧꯕ ꯈꯦꯆ꯭ꯔꯤꯅꯤ ꯍꯧꯔꯦ ꯁꯣꯔꯤꯌꯥ ꯑꯃꯅꯤ ꯆꯥꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯄꯨꯔꯥ ꯊꯜꯂꯦ ꯏꯁꯤꯡ ꯑꯁꯥꯕꯔꯣ ꯌꯥꯔꯦ ꯁꯥꯍꯜꯂꯅꯨ ꯏꯁꯤꯡ ꯀꯩ ꯒ꯭ꯂꯥꯁꯇ ꯂꯧꯗꯣꯏꯅꯤ ꯆꯥꯏꯁꯦꯟꯗ ꯊꯛꯏ ꯏꯁꯤꯡ ꯃꯌꯥꯝꯁꯦ ꯌꯥꯝ ꯆꯥꯡꯅ ꯈꯨꯖꯤꯟꯁꯤꯅ ꯄꯥꯁꯦ ꯈꯦꯆꯤ ꯆꯥꯕꯁꯦ ꯏꯁꯤꯡ ꯊꯛꯄ ꯃꯊꯧ ꯇꯥꯏ ꯏꯁꯤꯡ ꯊꯛꯇ꯭ꯔꯗꯤ ꯈꯦꯆꯤ ꯖꯣꯠꯂꯨ ꯌꯥꯗꯦ ꯄꯜꯂꯤ ꯈꯅꯥꯎ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯗ
쟁게. 응? 신라의 식는요. cái gì càng muốn lên giúp về làm quay sẽ hay mấy ăn cái gì nào ngoài cha bao gì vậy mà hy làm mình là chỗ rồi chả hào tiếc Santo pasay sin. Tato isin tamon.
ꯆꯥꯕꯁꯤ ꯉꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯇꯧꯔꯤꯁꯤꯕꯣ. 짜증 되게 너무 찌. 엄마게 찔러보는.
ꯃꯌꯥꯝ ꯆꯥꯡ ꯉꯝꯗ꯭ꯔꯦꯕ ꯅꯣꯏ ꯀꯌꯥꯝ ꯂꯣꯏꯁꯟ ꯉꯝꯗ꯭ꯔꯒ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯀꯌꯥꯝ ꯂꯩꯒꯦ ꯉꯥꯛꯇꯪꯒꯤ ꯃꯌꯥꯝ ꯆꯥꯒꯤꯕꯅꯤ ꯀꯩꯅꯣ ꯊꯥꯡꯒꯠꯅ ꯑꯗꯨꯒ ꯁꯣꯔꯤꯌꯥ ꯑꯃꯅꯤ ꯅꯪ ꯆꯥꯏꯗꯣ ꯁꯣꯔꯤꯌꯥ ꯑꯃ ꯑꯩ ꯀꯣꯛ ꯄꯥꯏꯔꯦ ꯅꯪ ꯆꯥꯔꯒ ꯃꯌꯥꯝ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯣꯔꯤꯌꯥ ꯑꯃ ꯆꯥꯒꯦ ꯇꯧꯕ ꯁꯣꯔꯤꯌꯥ ꯑꯃ ꯆꯥꯕꯗꯤ ꯉꯝꯗ꯭ꯔꯦ ꯉꯁꯥꯏ ꯈꯔ ꯆꯥꯁꯟꯈꯔꯦ ꯑꯗꯨꯅ ꯄꯨꯛꯁꯦ ꯊꯟꯒꯠꯂꯛꯑꯦꯕ ꯑꯗꯨꯅ ꯆꯥꯛꯁꯤ ꯈꯜꯂꯦ ꯁꯤ ꯈꯜꯂꯦ ꯁꯣꯔꯤꯌꯥ ꯑꯃ ꯆꯥꯒꯦ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯈꯜ ꯂꯩꯔꯦ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯁꯨ ꯊꯥꯡꯒꯠꯂꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯑꯣꯚꯔ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯆꯥꯕꯁꯨ ꯐꯠꯇꯦ ꯑꯣꯚꯔ ꯏꯇꯤꯡ ꯇꯧꯕꯁꯦ ꯑꯁꯤꯅ ꯑꯅꯥꯕ ꯑꯣꯏꯅꯤ ꯑꯗꯨꯅ ꯑꯩ ꯍꯤꯁꯥꯞꯄ ꯆꯥꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ